ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯛꯅꯕ ꯃꯔꯨ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯤ꯫ ꯀꯨꯟꯖꯨ ꯑꯃꯗꯤ ꯈꯣꯃꯩ ꯍꯥꯏꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯟ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, "ꯏꯇꯥꯎ ꯈꯣꯃꯩ, ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯍꯦ꯫ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯅ ꯊꯣꯛꯂꯛꯂꯒꯅ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯥꯏꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯔ ꯏꯇꯥꯎ ꯀꯨꯟꯖꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦꯗ꯫ ꯄꯣꯛꯂꯕꯗꯤ ꯁꯤꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯜꯂꯨꯅꯨ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯊꯋꯥꯏ ꯍꯦꯟꯅ ꯋꯥꯁꯜꯂꯕꯗꯤ ꯆꯠꯄꯗ ꯈꯣꯡꯂꯧ ꯄꯜꯂꯧꯅꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯇꯥꯎ꯫ ꯐꯔꯦꯁꯦ, ꯆꯠꯂꯒ ꯌꯦꯡꯉꯁꯤ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯈꯣꯃꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, "ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗꯅꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩ ꯁꯟ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯊꯧꯒꯦ꯫ ꯅꯪ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨꯀꯣ." "ꯍꯣꯏꯗ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯁꯨ ꯊꯥꯡ ꯇꯥꯗꯗꯤ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯏꯇꯥꯎꯁꯨ ꯍꯩꯔꯤꯗꯨꯗꯤ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯃꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯍꯩ ꯆꯥꯗꯕꯗꯒꯤ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯇꯥꯎ꯫ ꯑꯗꯨꯕꯨꯅꯦ, ꯇꯔꯥꯏ ꯈꯟꯒꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯁꯨꯛꯂꯕ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯅꯣꯡꯁꯨ ꯉꯥꯝꯐꯨꯝ ꯇꯧꯊꯣꯔꯛꯂꯕꯅꯤꯅ ꯃꯐꯝ ꯈꯔ ꯉꯥꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯁꯟ ꯒꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ, "ꯀꯨꯟꯖꯣ, ꯅꯪꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯉꯛꯂꯤꯕꯅꯣ?" "ꯍꯣꯏ, ꯅꯪꯅꯕꯨꯗꯤ ꯊꯥꯏꯅ ꯅꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯃꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤꯕꯁꯤꯅ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯂꯤꯕꯖꯥꯠꯅꯣ?" "ꯑꯁ ꯏꯇꯥꯎ ꯈꯣꯃꯩ, ꯃꯇꯧ ꯀꯔꯝꯅꯕꯨ ꯈꯜꯂꯛꯂꯣꯏꯗꯧꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯩ ꯆꯥꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯅꯠꯍꯧꯗ꯭ꯔꯕꯅꯤꯅ ꯁꯨꯔꯒ ꯆꯥꯔꯦꯗꯣ꯫ ꯁꯨꯔꯤꯕ ꯊꯕꯛꯁꯤꯅ ꯆꯥꯕꯕꯨꯗꯤ ꯀꯣꯟꯅꯩ ꯍꯥꯏꯕꯕꯨ ꯂꯦꯝꯗꯤ ꯏꯂꯦꯝ ꯂꯦꯝꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯛꯄꯗ ꯍꯤꯡꯈꯣꯜ ꯌꯣꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯕꯁꯤꯗ ꯍꯣꯠꯅꯕ ꯇꯥꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥꯎ꯫ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤꯅꯦ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯜꯂꯛꯀꯅꯦꯗꯅ ꯍꯥꯏꯖꯤꯟꯅꯔꯝꯂꯤꯕꯅꯤ." "ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯌꯦꯡ ꯃꯥꯡꯈ꯭ꯔꯒ ꯊꯤꯅꯅꯕ." "ꯑꯁ ꯏꯇꯥꯎ, ꯑꯁꯦꯡꯕꯒ ꯍꯥꯏꯔꯨꯔꯗꯤ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗꯕ ꯖꯥꯠ ꯅꯠꯇꯦꯗ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯗꯤꯅꯦ ꯑꯩꯁꯨꯅꯦ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ, ꯑꯗꯨꯝ ꯍꯜꯂꯛꯀꯅꯦꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ. ꯃꯥꯁꯨ ꯈꯔꯗꯤ ꯆꯤꯡꯅꯍꯧꯕꯅꯤ." ꯑꯁꯨꯝꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯈꯣꯃꯩꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯤꯉꯩ ꯎꯃꯪ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯀꯨꯟꯖꯨ ꯑꯃꯗꯤ ꯈꯣꯃꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯤ ꯆꯠꯄ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, "ꯍꯩ, ꯈꯨꯠꯂꯥꯏ ꯊꯧꯔꯥꯡ ꯇꯧ ꯏꯇꯥꯎ. ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯈꯣꯜ ꯃꯥꯟꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯀꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅꯈꯔ ꯆꯦꯛꯁꯤꯟꯁꯤ ꯏꯇꯥꯎ." "ꯆꯨꯝꯃꯤ ꯏꯇꯥꯎ. ꯑꯗꯣ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯏꯌꯨꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯊꯥꯡꯖꯧ ꯑꯃ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯁꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯟ ꯑꯗꯨꯝ ꯊꯧꯗꯨꯅ ꯁꯟ ꯒꯥꯔꯤꯗꯣ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 2 ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯎꯃꯪ ꯑꯗꯨꯁꯨ ꯄꯨꯡꯉꯥꯟ ꯎꯔꯤꯕꯅꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯔ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯨꯗ꯭ꯔꯨꯛ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯩ꯫
ꯑꯗꯨꯝꯅ ꯁꯒꯣꯜ ꯊꯧꯈꯤꯕ ꯃꯤꯑꯣꯏ ꯈꯔ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯝꯕ ꯊꯨꯀꯠꯂꯝꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯅꯦ ꯇꯥꯔꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯅꯦ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯕꯨ ꯑꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯕꯦꯔꯥ ꯈꯔ ꯀꯥꯕꯒꯤ ꯋꯥꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔ ꯃꯥꯜꯂꯦꯗ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄꯗꯨꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯉꯕꯅꯤꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯔꯦ ꯀꯨꯏꯔꯦ ꯀꯩꯅꯣ ꯆꯍꯤ 5-10ꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯌꯪ ꯂꯥꯎꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯍꯤ 90 ꯁꯨꯖꯜꯂꯛꯂꯕꯅꯤꯅ ꯑꯍꯜ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯁꯜꯂꯛꯂꯕꯅꯤ ꯑꯁꯣꯝꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯈꯣꯃꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯁꯣꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯜꯂꯛꯂꯤ ꯍꯥꯏꯕꯗꯤ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯕꯅꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯆꯠꯂꯨꯒꯗꯧꯔꯤꯕ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯧꯔꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯔꯦꯡ ꯁꯥꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯗꯣ ꯏꯉꯪꯉꯪꯅ ꯑꯩꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯕ꯭ꯔꯣ ꯍꯦꯔꯥ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯅꯪꯗꯤ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯒ ꯃꯥꯏ ꯈꯨꯝꯖꯟꯕꯗꯨꯗ ꯏꯍꯦ ꯁꯦ ꯍꯥꯏꯗꯣꯛꯀꯦꯁꯦ ꯇꯣ ꯈꯪꯉꯕ ꯁꯤ ꯑꯣꯏꯗꯦ ꯈꯨꯔꯥ ꯏꯊꯥ ꯊꯥꯖꯗꯅ ꯉꯥꯏꯈꯣ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯪ ꯑꯩ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤꯅꯣ ꯅꯪꯗꯤ ꯁꯛꯐꯝꯒ ꯑꯃꯠꯇ ꯑꯣꯜꯂꯝꯗꯦꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯀꯥꯊꯦꯛ ꯃꯈꯩ ꯊꯕꯛ ꯁꯨꯔꯁꯤꯗꯕꯣꯕ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯑꯣꯟꯗꯕ꯭ꯔꯥꯅꯤ ꯈꯨꯔꯥ ꯑꯣꯟꯗꯦꯕꯣ ꯃꯃꯥꯡꯈꯩꯒꯤ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯂꯩꯔꯤ ꯉꯥꯏꯈꯣ ꯀꯝꯗꯧꯔꯤ ꯅꯣꯏꯒꯤ ꯄꯥꯕ ꯍꯣꯏꯗꯤ ꯑꯁ ꯀꯨꯏꯔꯦꯗ ꯂꯩꯈꯤꯗꯕ ꯑꯣ ꯐꯩꯅꯦ ꯅꯣꯏꯒꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯐꯕꯅꯤꯅꯦ ꯀꯔꯤꯕ ꯈꯨꯔꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯐꯩ ꯍꯥꯏꯕ ꯍꯣꯏ ꯃꯤ ꯅꯣꯏꯒꯤ ꯄꯥꯕꯗꯣ ꯌꯥꯝ ꯁꯤꯖꯅꯤꯡꯕꯅꯤ ꯑꯩꯉꯣꯟꯗꯅꯦ ꯁꯤꯔꯒꯦꯗꯅ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ ꯁꯤꯔꯕꯅꯤꯅ ꯐꯔꯦꯗꯅ ꯑꯣ ꯑꯗꯨ ꯈꯨꯔꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯤꯔꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯁꯤꯕꯣ ꯐꯝꯃꯨꯅꯦ ꯋꯥꯔꯤ ꯁꯥꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯃꯊꯪ ꯄꯣꯠ ꯂꯧꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯍꯣꯔꯦꯟ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯇꯥꯒꯗꯧꯔꯤ ꯄꯣꯠꯅꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯗꯨꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯁꯤꯅ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯈꯨꯔꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯣ ꯐꯩ ꯅꯣꯏꯒꯤ ꯄꯥꯕꯗꯣ ꯑꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩ ꯋꯥꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦꯗ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯁꯤꯔꯕꯅꯤꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯦ ꯐꯩꯗꯅꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯤꯔꯤꯕ꯭ꯔꯣ ꯁꯨꯗ꯭ꯔꯦ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯇꯧꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨꯅꯦ ꯀꯥꯟꯅꯗꯦꯗ ꯀꯩꯁꯨꯅꯤ ꯈꯨꯔꯥ ꯃꯁꯤꯒꯤ ꯃꯐꯝꯗꯒꯤ ꯄꯣꯠ ꯂꯧꯕꯁꯤꯗꯤ ꯌꯥꯝꯅ ꯍꯣꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯗ ꯇꯥꯡꯅ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯂꯧꯔꯒ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯟꯁꯤꯡꯁꯦ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯂꯣꯏꯅꯃꯛ ꯃꯥꯡꯕꯒꯨꯝꯕ ꯇꯧꯏ ꯈꯪꯗ꯭ꯔꯦꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯩꯁꯦ ꯍꯟꯗꯛꯇꯁꯨ ꯑꯩꯁꯦ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯌꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅꯤꯅꯦ ꯑꯗꯨ ꯀꯨꯟꯖꯣ ꯅꯪꯕꯨ ꯎꯃꯪ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯕ ꯂꯥꯟꯊꯣꯔꯛꯀꯦꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯎꯃꯪꯗꯨ ꯉꯍꯥꯟꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦꯗꯅ ꯑꯃꯨꯛꯇꯣꯏꯕ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯍꯧꯋꯤꯅ ꯀꯔꯤ ꯃꯤ ꯆꯠꯂꯦꯕ ꯑꯗꯨꯗꯤ ꯆꯨꯝꯃꯦꯗꯅ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ ꯍꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗꯅꯦ ꯁꯒꯣꯜ ꯇꯣꯡꯕ ꯃꯤ ꯆꯠꯂꯤ ꯑꯗꯒꯤ ꯂꯨꯡꯃꯥꯏ ꯄꯥꯟꯅꯕ ꯅꯨꯄꯤ ꯆꯠꯂꯦ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯂꯧꯔꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯎꯔꯛꯄꯗꯁꯨ ꯁꯒꯣꯜ ꯇꯣꯡꯕ ꯑꯃꯗꯤ ꯂꯨꯡꯃꯥꯏ ꯄꯥꯟꯅꯕ ꯅꯨꯄꯤꯅꯤ ꯑꯗꯨ ꯊꯦꯡꯅꯔꯒ ꯅꯈꯣꯏꯅ ꯏꯍꯤꯡ ꯂꯥꯛꯂꯤꯕꯅꯤꯅꯦ ꯁꯤꯍꯧꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯗꯨ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗꯅꯦ ꯀꯣꯛꯀꯤ ꯁꯝꯁꯦ ꯆꯞ ꯌꯨꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯈꯨꯔꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯊꯦꯡꯅꯔꯕꯗꯤ ꯀꯩꯗꯧꯅꯒꯗꯣꯏꯅꯣ ꯅꯈꯣꯏ
ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯔꯒ ꯂꯥꯏ ꯐꯥꯕ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯊꯦꯡꯅꯔꯕ꯭ꯔꯣ? ꯈꯨꯔꯥ ꯃꯗꯨ ꯑꯩꯈꯣꯏ ꯈꯔꯒꯗꯤ ꯊꯦꯡꯅꯖꯔꯦ, ꯑꯗꯨꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦꯗ, ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯌꯥꯕ꯭ꯔꯥꯅꯦ? ꯍꯩ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩꯁꯨ ꯂꯥꯏꯅꯥꯎ ꯑꯃ ꯐꯥꯔꯒ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕꯅꯤ. ꯑꯩꯅ ꯄꯨꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ. ꯑꯩꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯄꯨꯟꯊꯣꯛ ꯄꯨꯟꯁꯤꯟ, ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ, ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ, ꯁꯟꯒꯥꯔꯤꯗ ꯍꯥꯞꯀꯠꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯔꯒꯗꯧꯔꯤꯕꯅꯤ. ꯑꯩꯒꯤꯕꯨ ꯁꯤꯗꯒꯤ ꯄꯨꯈ꯭ꯔꯒ ꯃꯥꯡꯒꯣꯜꯗ ꯁꯨꯃꯥꯡꯗ ꯊꯝꯕꯤꯔꯝꯕ, ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯆꯍꯧꯕ ꯈꯛꯇꯅꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ, ꯑꯗꯨꯕꯨ ꯈꯨꯔꯥ, ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ? ꯑꯗꯨꯃꯥꯏꯅꯒ ꯁꯥꯟꯅꯕꯁꯤꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯝ ꯆꯪꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯈꯨꯔꯥ, ꯑꯩꯒꯤ ꯃꯤꯡꯅ ꯈꯣꯃꯩ ꯀꯧꯖꯩ. ꯈꯣꯃꯩ, ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯅꯦ. ꯈꯔ ꯈꯛꯇꯃꯛ ꯀꯥꯕꯛ ꯈꯪꯂꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ. ꯃꯁꯤꯗꯩꯁꯤꯗ ꯂꯨꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ. ꯃꯗꯨ ꯃꯌꯥꯝꯗꯣ ꯊꯦꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯂꯩꯋꯥ ꯃꯟꯇ꯭ꯔ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦꯅꯦ? ꯍꯣꯏ, ꯆꯨꯝꯃꯤ ꯈꯨꯔꯥ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯕꯨ ꯍꯩꯕꯒꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯅꯈꯣꯏꯕꯨ ꯇꯝꯅꯤꯡꯕ꯭ꯔꯥꯅꯦ? ꯈꯨꯔꯥ, ꯈꯔ ꯍꯩꯖꯟꯕꯗꯤ ꯐꯕ. ꯂꯥꯡꯐꯩ ꯆꯠꯄ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯤ ꯊꯦꯡꯅꯕꯅꯤ나. ꯍꯩ, ꯊꯦꯡꯅꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯉꯁꯥꯏ ꯊꯦꯡꯅꯔꯤꯕ ꯁꯒꯣꯜ ꯊꯧꯕ, ꯂꯨꯃꯥꯏ ꯄꯥꯟꯅꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯃꯤ ꯅꯠꯇꯦꯅꯦꯍꯦ. ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯕ ꯅꯠꯇꯦ. ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯗꯤ ꯈꯟꯖꯜꯂꯨꯕꯗ ꯈꯤꯔꯨꯝꯕꯨ ꯂꯥꯎꯏꯗ. ꯑꯗꯨ ꯈꯨꯔꯥꯅ ꯈꯪꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨ. ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏ ꯇꯤꯟꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯈꯨꯔꯥ. ꯁꯤꯗꯩꯁꯤꯗ ꯇꯥꯛꯄꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯎ. ꯅꯣꯏꯕꯨ ꯑꯩꯒꯤ ꯌꯨꯝ ꯈꯪꯅꯤꯡꯗ꯭ꯔꯣ? ꯈꯪꯅꯤꯡꯉꯤ ꯈꯨꯔꯥ. ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ. ꯂꯩꯇ꯭ꯔꯦ. ꯑꯗꯨꯗꯒꯤ ꯍꯟꯇꯣꯛꯂꯒ ꯑꯩ ꯂꯩꯔꯕꯅꯤꯀꯣ. ꯑꯗꯨꯅ ꯁꯨꯝꯗꯧꯔꯁꯤ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯒꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯀꯠꯂꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯔꯁꯤ. ꯑꯗꯨꯒ ꯅꯣꯏꯒꯤ ꯄꯣꯠꯇꯨꯁꯨ ꯍꯥꯞꯀꯠꯂꯕ ꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯆꯠꯂꯁꯤ. ꯑꯗꯨꯒ ꯉꯥꯏꯈꯣ, ꯅꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯊꯥꯕꯝꯒꯗꯤ ꯂꯩꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯅꯣꯗ ꯈꯨꯔꯥ, ꯑꯃꯨꯛ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯑꯩꯒꯤ ꯊꯥꯕꯝꯗꯨꯗ ꯄꯨꯟꯅ ꯊꯥꯔꯁꯤ. ꯅꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯕꯨꯠꯅꯥꯎꯗꯨꯅꯅꯦ ꯂꯣꯏꯅ ꯍꯣꯠꯅꯖꯔꯁꯅꯨ. ꯑꯗꯨꯒ ꯅꯣꯏꯅꯅꯦ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯊꯣꯛꯂꯣ. ꯑꯗꯨꯗꯨꯒꯅꯦ ꯇꯝꯕꯤꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯩ ꯈꯔ ꯇꯝꯕꯤꯔꯒꯦ. ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯣꯅꯦꯀꯣ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖ ꯑꯃꯗꯤ ꯈꯣꯃꯩ ꯌꯦꯡꯅꯩ. ꯑꯗꯨꯗꯨꯒ ꯃꯁꯤꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯊꯩꯗꯣꯛꯇꯨꯅ ꯁꯥꯟꯅꯩ. ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ, ꯍꯣꯏ, ꯑꯁꯨꯝꯅ ꯐꯔꯒꯅꯤ. ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏ. ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯟꯖꯅꯁꯨ, ꯍꯣꯏ, ꯑꯗꯨꯅ ꯐꯔꯦ. ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯃꯥꯅꯁꯨ ꯌꯣꯟꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤ. ꯑꯁꯣꯝꯅ ꯍꯥꯏꯅꯔꯕꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯅ ꯍꯧꯖꯤꯛꯀꯤ ꯈꯨꯔꯥ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯈ꯭ꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯈꯨꯔꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯀꯧꯔꯛꯄꯒ ꯍꯥꯞꯂꯁꯤ. ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯣꯏꯕꯨ ꯀꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯟꯖꯣ, ꯈꯣꯃꯩ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ. ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯀꯨꯟꯖꯣꯅ, ꯈꯨꯔꯥꯒꯤ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯅ ꯁꯥꯔꯦꯗꯀꯣ. ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣꯗ ꯏꯕꯨꯡꯉꯣ, ꯏꯆꯥ ꯄꯤꯕ ꯌꯥꯝꯕꯒꯤ ꯑꯗꯨꯛ ꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯈꯨꯔꯥꯒꯤꯗꯤ ꯏꯆꯥ ꯌꯨꯝ ꯄꯥꯟꯕ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯣ? ꯃꯈꯣꯏ 2 ꯄꯥꯟꯈ꯭ꯔꯦ, ꯈꯔ ꯋꯥꯠꯂꯤ. ꯑꯗꯣ ꯅꯈꯣꯏꯁꯨ ꯏꯃꯨꯡ ꯆꯪꯅꯅꯕ ꯇꯧꯔꯁꯤ. ꯅꯈꯣꯏꯒꯤ ꯁꯟꯁꯤꯡꯗꯣ ꯑꯩꯒꯤ ꯁꯪꯒꯣꯜ ꯑꯁꯤꯗ ꯄꯨꯟꯅ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯝꯃꯨ. ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯇꯦꯕ ꯉꯥꯛꯇ ꯃꯥꯜꯂꯤ. ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣ, ꯈꯣꯃꯩ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯨꯟꯖꯣꯅ ꯈꯨꯔꯥ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ. ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯁꯨꯞꯅꯒꯤ ꯈꯨꯔꯥ ꯑꯗꯨ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, ꯈꯨꯔꯥ, ꯑꯇꯩꯗꯤ ꯀꯔꯥꯏꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯒꯦ? ꯀꯅꯥꯝꯇ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯩꯍꯣꯏ ꯑꯝꯇ ꯎꯗꯦꯅ. ꯍꯥꯏ, ꯃꯈꯣꯏꯗꯤ ꯌꯨꯝꯁꯤꯗꯒ ꯂꯩꯕꯤꯕꯖꯥꯠ ꯅꯠꯇꯦ. ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ. ꯌꯨꯝꯁꯤꯗꯤ ꯑꯩꯅ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯊꯝꯕ ꯌꯨꯝꯅꯤꯅꯦ. ꯑꯩꯁꯨ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇ꯭ꯔꯕꯅꯤ ꯍꯩ. ꯏꯁꯥꯒꯤ ꯀꯔꯕꯥꯔꯒꯤ ꯌꯨꯝ ꯑꯃ,
ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯂꯤꯕꯅꯤ ꯑꯩꯒꯤ ꯂꯩꯅꯕ ꯌꯨꯝꯗꯨꯗꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯃꯅꯥꯛꯇ ꯁꯥꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯦ ꯑꯣꯟꯊꯣꯛꯑꯒ ꯇꯣꯡꯈ꯭ꯔꯕꯖꯥꯠꯅꯤ ꯀꯥꯟꯁꯨ ꯀꯥꯟꯅꯈ꯭ꯔꯕ ꯅꯈꯣꯏꯁꯨ ꯃꯁꯤꯗ ꯁꯨꯝ ꯇꯧꯔꯕꯗꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯅ ꯇꯣꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯧ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯀꯔꯕꯥꯔꯁꯦ ꯇꯧꯕꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯤꯕꯗꯤ ꯈꯨꯔꯥ ꯎꯃꯪ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯃꯥꯡ ꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯈꯣꯏ ꯃꯃꯥꯡ ꯊꯛꯇ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯈꯪꯈ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯈꯪꯕꯗ ꯎꯃꯪ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃ ꯂꯩ ꯍꯤꯡꯆꯥꯏ ꯇꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤ ꯍꯤꯡꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏ ꯆꯥꯊꯣꯛꯏ ꯑꯗꯤ ꯇꯥꯏ ꯌꯦꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯗꯤ ꯊꯥꯏꯅ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯨꯅ ꯑꯣꯠ ꯅꯩꯔꯦ ꯌꯨꯝꯊꯣꯡꯒꯤ ꯄꯥꯜꯂꯤ ꯄꯨꯟꯅꯍꯜꯂꯝꯃꯤ ꯀꯀꯥꯏꯗꯨꯅꯦꯕ ꯅꯪꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯔꯥꯏꯗ ꯋꯥꯅꯣ ꯈꯨꯔꯥ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯣ ꯃꯃꯥꯡꯉꯩꯗꯗꯤ ꯌꯥꯝꯅ ꯊꯣꯏꯅ ꯁꯣꯡꯂꯝꯗꯕ ꯖꯥꯠꯅꯤꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯕ ꯑꯃꯗꯤ ꯎ ꯌꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯎ ꯀꯣꯛꯊꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯩ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃ ꯎ ꯌꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗꯕ ꯃꯈꯩ ꯎꯁꯤ ꯅꯣꯡꯃꯗ ꯌꯥꯝꯅ ꯌꯥꯟꯕ ꯖꯥꯠꯅꯤꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯖꯨ ꯅꯨꯡꯁꯥꯁꯤꯃ ꯃꯍꯥꯛꯅ ꯁꯨꯡꯆꯪ ꯆꯪꯍꯟꯗ꯭ꯔꯕ ꯖꯥꯠꯅꯤ ꯃꯍꯥꯛꯀꯤ ꯃꯍꯩꯗꯨꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯃꯥꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯍꯩ ꯇꯝꯂꯤꯉꯩꯗ ꯃꯥꯒꯤ ꯆꯍꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯤꯕꯅꯤꯗꯣ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯆꯍꯤ ꯁꯣꯛꯆꯜꯂꯛꯄꯅꯤꯅ ꯑꯍꯜ ꯂꯣꯏꯔꯦꯗꯣ ꯑꯗꯨꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯍꯩ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯣꯏꯅꯗꯤ ꯊꯧꯌꯥꯎ ꯋꯥꯁꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕꯅꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯣꯏꯅ ꯈꯪꯉꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯀꯌꯥ ꯍꯦꯟꯅ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯄꯩꯁꯥ ꯌꯦꯟꯅꯕꯗ ꯇꯥꯒꯗꯕꯅꯤ ꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯕꯛ ꯂꯣꯏꯔꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯇꯪꯈꯥꯏ ꯇꯥꯔꯒ ꯄꯤꯔꯕ ꯖꯥꯠꯅꯤ ꯑꯍꯜ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯣ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗꯅ ꯃꯣꯏꯁꯦ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯅꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯍꯜ ꯑꯗꯨ ꯐꯨꯕꯗꯨꯗ ꯑꯍꯜꯒ ꯑꯣꯏꯕꯅꯦ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯂꯥꯜꯂꯕ ꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯩ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯗꯨꯅ ꯃꯊꯪ ꯁꯤꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯎꯃꯪ ꯑꯁꯤꯗ ꯃꯤ ꯏꯇꯥꯛ ꯇꯛꯅꯈ꯭ꯔꯦ ꯎ ꯋꯥ ꯌꯥꯜꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯦꯞꯅꯈꯤꯕꯅꯤ ꯎ ꯋꯥ ꯌꯥꯟꯕ ꯆꯪꯂꯨꯕ ꯃꯤꯁꯤꯡ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯑꯃꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯐꯥꯎꯕꯗ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯗꯅꯅꯦ ꯀꯅꯥ ꯑꯃꯠꯇ ꯂꯥꯟꯅꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯥꯡꯐꯩ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒ ꯑꯩꯒ ꯊꯕꯛ ꯆꯠꯂꯝꯕꯗꯨꯁꯨ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯉꯧꯕ ꯌꯦꯠꯄ ꯃꯀꯣꯏ ꯑꯉꯧꯕ ꯆꯣꯝꯕ ꯃꯤꯃꯤꯠ ꯌꯥꯝꯅ ꯈꯨꯕ ꯑꯍꯜ ꯑꯃ ꯌꯥꯎꯏꯗꯅ ꯌꯥꯎꯏ ꯈꯨꯔꯥ ꯃꯗꯣ ꯑꯃꯥꯏꯕꯅꯤ ꯃꯉꯣꯟꯗꯒꯤꯅꯤ ꯑꯩꯅ ꯃꯍꯩ ꯇꯝꯖꯔꯧꯔꯤꯕ ꯑꯁꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯑꯗꯨꯒꯤ ꯑꯍꯜꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯨꯔꯥ ꯃꯥꯔꯣ ꯅꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯈꯨꯜ ꯑꯃꯅꯤ ꯂꯥꯜꯂꯒ ꯂꯩꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯗꯅ ꯂꯩ ꯈꯨꯔꯥ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯆꯨꯊꯦꯛ ꯑꯍꯨꯝꯗ ꯍꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯈꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯦꯁꯨ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯛ ꯑꯃ ꯂꯩꯕꯅꯤ ꯂꯩꯔꯛꯇꯨꯗ ꯆꯪꯉꯒ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯥꯏꯗꯅ ꯊꯤꯕꯗ ꯑꯗꯨꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯂꯕꯅꯤꯗ ꯈꯨꯔꯥ ꯑꯩ ꯈꯪꯖꯔꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯧꯅꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯀꯨꯟꯖꯣ ꯈꯣꯃꯩ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯆꯥꯍꯧꯗ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯨꯔꯥ ꯑꯗꯨꯗ ꯈꯨꯔꯥ ꯃꯍꯩ ꯍꯩꯒꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯃꯗꯤ
ꯃꯍꯩꯗꯨꯅ ꯀꯩꯗꯧꯉꯩ ꯇꯝꯕꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯨꯔꯥꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯥꯡꯐꯩꯅꯤꯗꯣ ꯃꯍꯩ ꯇꯝꯕꯤꯕꯗꯨ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯧꯔꯁꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯌꯨꯛꯇ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯑꯍꯤꯡꯗ ꯇꯝꯕꯤꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯁꯤꯗꯅ ꯍꯥꯏꯔꯤꯕꯗꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯕꯨ ꯕꯨꯠ ꯄꯦꯠ ꯀꯥꯏꯗꯨꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯌꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯨꯔꯥ ꯌꯦꯡꯅꯤꯡꯉꯤꯅꯦ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯎꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯅ ꯎꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒ ꯌꯥꯈ꯭ꯔ ꯄꯣꯠꯅꯤ ꯍꯪꯒ ꯋꯥꯍꯪ ꯍꯪꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯣ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯒꯦ ꯕꯨꯠ ꯄꯦꯠ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯀꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯆꯣꯡꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯤꯕ ꯌꯥꯗꯦ ꯅꯤꯄꯥ ꯊꯣꯛꯅ ꯊꯦꯡꯅꯒꯗꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯣ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯦꯡꯅꯍꯟꯒꯅꯤ ꯎꯅꯍꯟꯒꯅꯤ ꯑꯗꯨꯗꯨꯒ ꯅꯈꯣꯏꯅ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯪꯍꯧꯕ ꯌꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯣ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ ꯑꯗꯨꯒ ꯈꯨꯔꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯇꯨꯝꯗꯕ ꯌꯥꯗꯦ ꯅꯈꯣꯏꯒ ꯄꯨꯟꯅ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯥ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯈꯨꯔꯥ ꯑꯗꯨꯅ ꯍꯧꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯍꯧꯒꯠꯂꯛꯂꯒ ꯈꯨꯔꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏ ꯅꯈꯣꯏꯕꯨ ꯉꯁꯥꯏ ꯂꯥꯏ ꯌꯦꯡꯅꯤꯡꯉꯤ ꯕꯨꯠ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯅꯤ ꯍꯧꯒꯠꯂꯛꯂꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯎꯍꯟꯕꯤꯒꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯃꯁꯤ ꯎꯍꯜꯂꯤꯕꯁꯤꯒꯤ ꯃꯔꯝ ꯅꯈꯣꯏ ꯈꯪꯉꯝꯈꯤꯔꯣꯏ ꯑꯩ ꯍꯥꯏꯒꯦ ꯂꯥꯎ ꯅꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯃꯍꯩ ꯑꯁꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄꯗ ꯐꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯕ ꯃꯍꯩꯃꯛꯇꯤ ꯅꯠꯇꯦꯔꯣ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯍꯩ ꯑꯁꯤ ꯇꯝꯕ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯗ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏꯁꯦ ꯉꯁꯤꯗꯒꯤ ꯇꯝꯕꯤꯕ ꯍꯧꯕ ꯑꯣꯏꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯅꯈꯣꯏꯗ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯂꯤꯕꯁꯤ ꯐꯔꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯔꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯥꯎ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟ ꯂꯥꯡꯗ ꯄꯔꯞ ꯊꯣꯛꯈꯤ ꯈꯨꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯁꯨ ꯄꯔꯞ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ